JIRIBAM CHANDRAPUR Ward number 7 da LEIBA Rani Veng Da Kharamba Barbed Wire Amasung Sharamba bunker Shing Louthokhre mafam aduda ngasi ayuk pung 12:30 tabada JIRIBAM District ki SP Maharambam Pradeep Kuntramapan Suba Sam Rifles ki CO Akas Kumar Manipur Building and Other Construction Workers Welfare Board ki Chairperson K Sarat Kumar Ihau Yaka Sangge Thomi amadi Kunja Singh yauna Rani Veng Da punna changduna yengsinki tungda mafam aduda leiramba barbed wire amasung bunker Shing Louthokhre Kongchet adu loiraba matungda JIRIBAM District ki SP Office ta mifam ama phamduna tongan ba wafam kiyada yanaba purakhi mifam aduda Kharamba Barbed Wire Shing Louthokhre makatana khahandaba Chandrapur Ward number 7 asi Assam Rifles CRPF amasung Manipur Police na punna ngaksenba Kuntramapan Suba Assam Rifles ki CO Akas Kumar na Kunja Singh da ki tuzungba pokadaba amadi nungairuidaba thabak amata tauhandaba loinana Kunja Singh na masa-masagi yumda changduna lehanba haibana chingba wafum kayada yanaba purakhi na kalamaromda Kuntramapan Suba Assam Rifles ki CO Akas Kumar na United Tribal Liberation Army ki Chairman SK Thadau hairiba myoyase Rani Veng da leite haibadu miyamda khanghanaba miyamangda telephone ki khuthangda wari sanakhi maduda SK Thadau na Mahak Rani Veng da leite haiba wafam sing phongdorakhi Mahak na hai SK Thadau hairiba myoyase surrender tawduna leiba myoy ni Mahak suda leiba group ki myoy amat natte haikhi